ꯉꯁꯤ ꯇꯥꯡ 9/13/2019 ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯏꯄꯥꯠ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯂꯝꯂꯦꯟ ꯃꯗꯥꯏ ꯃꯥ ꯋꯥꯅ ꯉꯥꯏꯖꯕ ꯃꯌꯥꯏ ꯂꯝꯗꯤ ꯂꯥꯟꯅꯪꯗꯕꯤ ꯋꯥꯅ ꯋꯥꯡꯒꯣꯏꯖꯕ ꯍꯥꯏꯗꯨꯅ ꯋꯥꯡꯒꯣꯏ ꯀꯧꯕ ꯂꯝꯗꯝ ꯁꯅꯥꯃꯍꯤ ꯀꯣꯂꯨ ꯌꯦꯛ ꯍꯥꯏꯈꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯥꯔꯤ ꯌꯦꯛ 8 ꯀꯧꯗꯨꯅ ꯂꯥꯟꯆꯥꯛ ꯈꯥꯡꯗꯨꯅ ꯂꯥꯟꯆꯥꯛ ꯄꯤꯖꯗꯨꯅ ꯌꯦꯛ 8ꯅ ꯁꯃꯨ ꯃꯥꯏ ꯄꯥꯛꯅꯕ ꯄꯖꯦꯡ ꯐꯤꯔꯥꯟ ꯊꯦꯠꯅꯕ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯄꯥꯏꯅꯕ ꯀꯧꯕꯤꯈꯤꯕꯅꯤ꯫ ꯏꯄꯥꯠ ꯂꯥꯏꯅꯤꯡꯊꯧꯁꯨ ꯍꯌꯦꯡ ꯈꯣꯡꯕꯥꯜꯗꯒꯤ ꯍꯜꯂꯛꯇꯨꯅ ꯂꯝꯂꯦꯟ ꯋꯥꯡꯒꯣꯏꯗ ꯌꯥꯡꯒꯣꯏꯔꯦ꯫ ꯏꯕꯨꯙꯧ ꯄꯥꯈꯪꯕꯁꯨ ꯑꯋꯥꯡ ꯍꯥꯎꯗ ꯇꯣꯡꯗꯨꯅ ꯆꯤꯡꯃꯤ ꯉꯥꯎꯔꯝꯕꯗꯨ ꯂꯣꯏꯗꯨꯅ ꯇꯝꯄꯥꯛ ꯑꯃꯗ ꯍꯜꯂꯛꯂꯦ꯫ ꯂꯥꯡꯉꯣꯜ ꯂꯪꯗꯥ ꯌꯧꯔꯦ꯫ ꯑꯔꯤ ꯑꯅꯧ ꯁꯤꯟꯅꯔꯅꯤ꯫ ꯑꯔꯤꯕꯅ ꯅꯧꯅ ꯈꯨꯟꯊꯣꯛꯇꯨꯅ ꯃꯥꯂꯦꯝ ꯁꯦꯝꯗꯨꯅ ꯃꯜꯍꯧꯔꯒꯅꯤ꯫ ꯏꯄꯥꯠ ꯂꯥꯏꯅꯤꯡꯊꯧꯅ ꯌꯥꯏꯐꯔꯦ꯫ ꯌꯦꯛ 8ꯅ ꯌꯥꯏꯐꯔꯦ꯫ ꯄꯣꯏꯔꯩ ꯃꯤꯇꯩ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫